Ultrabank Entertainment की ऑडियो वेब स्टोरी सीरीज मीनूंसी 10th एपिसोड पुदुना लाक्चरी वारी असी कनागुंबा हिंगलिबा नत्रगा सीख्रबा कना अमतगा मरी लेनजदे राइटर की वखलोन छागचदुना मियामगिदमक नुंगाइनबा हाइदुना इजरपनी वारी असी निजरपा मतमदा सोइखिलानखिबा यावरबसु नौजरिबी नरेटरनि खनबिदुना ngakpinaba haijari mayambu wariromda pukning chingsinjari yohenba thaja hoigi mangondari da makhong yanthaduna phamli boyaina sir office matam yausalakadore yumda halasira yohenbana hoi boyaina Sir, karisu khanbiruranu isorna semkhraba matam oibana aikhoina kakpa ngamdabani yohenbana boyai ai hallage nang ngaha kai kaino mating tobi hoko boyaina sir office day yohenbana boyai ngasi gidi nang lepo ai oina phana honarge boyaina Hoi sir, adudi ai lejaurage. Yohenba Basanti bu mamagum khanjabani mana office hek hanglakpadagi thengnarakpani office ki chana thaknaba pumba Basanti na supply tawbibani Basanti gi mama oibigi maung mataw phajaba wangangna Yohenbana mitukum khandudabana awaba michak mangonda khajik phangjabani Yohenba Get the leptuna Sidagi kaurati tarara Ima get am tahang dopiro Latana Hello Ibungo Nang kai the lege Halakiroidro Yohenbana Ima Nang sidi get am tahang dopiro haiga Latana Ihe Nang yora aboira Yohenbana Hoi ma Imana thoklakpada maikhetka khabar kharaga yaubiro haiduna phone thamkre lata imungda laikhiba mapuroibada tananaba laurammi moi pabung namong nupi pura amale he mai okna bahire bungona thoklao ko haiduna hatu chenthoklaga gate hangi henba kadai none imongduba Yohenbana Ima maido amta opiro ai asibagi chatlubani ware Latana ha asibagi chatlubani ba oh se mai optho ase mai ko sida lairamu ima ising batilama purake Yohenbana hoi ima kitam thubiro Latana moi pabung Ibungodo kaubiruki chaba hobiramu Chandrana Kaubiro kairamage Latana Ibungo cha Karino ne mana manglishwa Henba tarabo nangbo Yohenbana oh ima Latana Chak charurase nang pabungai horabani Yohenbana Ima ai horin oina charage Latana Ichabu kedobo yaurage kanano leitre haibadobo Ima da tamuni nupa macha Yohenbana Ima masi se yam nungaite khajiktang ganna chatlamnagadi awabase thengnaramdabasu yai Latana Karino wado phajana hayune nangbo Yohenba thokriba thodoksindu loina mamada tamjai Yohenbana Ima wakhal se nungaite ngahakta pothage Latana Henba nangi wari se ima su nungaita ba phawi nupi masa singnugi manakta chatluse ima lusilaklage haiduna thokre Latana Moi pabung chak to sathopiro Ibungo ibani horen oina charage
ꯆꯟꯗ꯭ꯔꯅ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ? ꯂꯇꯥ ꯃꯆꯥꯅ ꯇꯝꯂꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯇꯝꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡ, ꯏꯕꯨꯡꯉꯣꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯗꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯆꯟꯗ꯭ꯔꯅ ꯅꯍꯥꯟꯃꯨꯛ ꯃꯁꯥꯅ ꯌꯥꯔꯛꯀꯗꯧꯔꯦ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯣ꯫ ꯂꯇꯥꯅ ꯃꯣꯏ ꯄꯥꯕꯨꯡ, ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯌꯣꯛꯁꯦ, ꯃꯈꯣꯏꯅ ꯌꯥꯔꯛꯂꯒꯗꯤ꯫ ꯆꯟꯗ꯭ꯔꯅ ꯑꯉꯥꯡ ꯃꯆꯥꯃꯛ ꯅꯠꯇꯕꯅꯤꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯌꯦꯡꯉꯣ, ꯃꯗꯨꯅ ꯌꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯂꯇꯥꯅ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯌꯣꯍꯦꯟꯕ ꯁꯟꯖꯨꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯍꯦꯂꯣ ꯁꯟꯖꯨ꯫ ꯁꯟꯖꯨꯅ ꯁꯥꯔ ꯍꯥꯏꯕꯤꯌꯨ꯫ ꯌꯣꯍꯦꯟꯕꯅ ꯑꯩ ꯉꯁꯤꯗꯣ ꯑꯣꯐꯤꯁ ꯂꯥꯛꯂꯔꯣꯏ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯐꯣꯟ ꯇꯧꯕꯅꯤ, ꯁꯥꯏꯂꯦꯟ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ, ꯁꯟꯖꯨꯅ ꯈꯔ ꯍꯥꯏꯕꯤꯔꯣ, ꯃꯔꯝ ꯆꯥꯗꯕꯗ ꯑꯗꯨꯒ ꯄꯣꯠ ꯂꯧꯕ ꯂꯥꯛꯄ, ꯄꯣꯠ ꯊꯥꯕ ꯂꯥꯛꯄ ꯃꯁꯛ ꯈꯪꯕ ꯃꯤ ꯅꯠꯇꯅ ꯑꯃꯠꯇ ꯆꯪꯍꯟꯒꯅꯣꯅ ꯍꯥꯏꯕꯤꯌꯨ꯫ ꯁꯟꯖꯨꯅ ꯍꯣꯏ ꯁꯥꯔ, ꯑꯩ ꯍꯥꯏꯖꯒꯦ꯫ ꯌꯣꯍꯦꯟꯕꯅ ꯁꯟꯖꯨꯅꯁꯨ ꯏꯁꯥꯃꯛꯀꯤꯅꯤ ꯈꯟꯕꯤꯔꯒ ꯁꯣꯏꯗꯅꯕ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯁꯟꯖꯨꯅ ꯐꯒꯅꯤ ꯁꯥꯔ, ꯑꯩ ꯍꯣꯠꯅꯖꯔꯝꯒꯦ꯫ ꯌꯣꯍꯦꯟꯕꯅ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯦꯀꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯆꯠꯂꯁꯤꯔꯥ? ꯌꯣꯍꯦꯟꯕꯅ ꯏꯃꯥ, ꯅꯪꯅ ꯆꯠꯇꯣꯏꯁꯤꯕꯣ ꯃꯤꯅ ꯀꯩ ꯈꯟꯗꯣꯏꯅꯣ? ꯂꯇꯥꯅ ꯀꯔꯤꯝ ꯈꯜꯂꯣꯏꯁꯦ, ꯂꯥꯛꯑꯣꯀꯣ, ꯏꯃꯥ ꯒꯦꯠꯀ ꯍꯥꯡꯗꯣꯛꯑꯝꯃꯒꯦ, ꯒꯥꯔꯤꯗ ꯂꯩꯔꯝꯃꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯌꯣꯍꯦꯟꯕ ꯃꯃꯥꯒ ꯂꯣꯏꯅꯅ ꯊꯥꯖꯒꯤꯗ ꯂꯥꯛꯏ꯫ ꯂꯇꯥꯅ ꯏꯕꯨꯡꯉꯣ, ꯁꯤꯒꯤ ꯌꯨꯝꯁꯤ ꯑꯣꯏꯗꯣꯏꯔꯥ? ꯌꯣꯍꯦꯟꯕꯅ ꯍꯣꯏ ꯏꯃꯥ, ꯆꯪꯉꯁꯤ, ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯐꯔꯛꯇꯣ ꯐꯨꯔꯛꯀꯅꯨꯀꯣ꯫ ꯂꯇꯥꯅ ꯍꯣꯏꯍꯦ, ꯑꯩꯕꯨ ꯋꯥ ꯈꯪꯗꯕꯤꯗꯧꯅ꯫ ꯕꯣꯌꯥꯏꯅ ꯁꯥꯔ, ꯑꯣꯐꯤꯁ ꯆꯠꯄꯤꯗ꯭ꯔꯕꯣ? ꯏꯃꯥꯁꯨ ꯌꯥꯎꯔꯛꯏꯅ, ꯀꯥꯈꯠꯂꯛꯑꯣ ꯏꯃꯥ꯫ ꯂꯇꯥꯅ ꯍꯣꯏ ꯍꯣꯏ, ꯏꯃꯥꯁꯨ ꯌꯥꯎꯔꯛꯏ, ꯅꯪ ꯁꯥꯔꯁꯦ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯅꯤꯡꯗ꯭ꯔꯦꯅ ꯆꯠꯇ꯭ꯔꯦ꯫ ꯕꯣꯌꯥꯏꯅ ꯊꯥꯖ, ꯃꯪꯒꯣꯜꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯌꯣꯍꯦꯟꯕꯅ ꯕꯣꯌꯥꯏ, ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯝꯇꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯕꯣ? ꯕꯣꯌꯥꯏꯅ ꯁꯥꯔ, ꯏꯅꯦꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯂꯩ, ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯦ, ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤꯁꯨ ꯃꯄꯨꯔꯣꯏꯕꯗꯣ ꯀꯟꯅ ꯅꯥꯔꯤ ꯃꯥꯜꯂꯦ, ꯃꯣꯏꯒꯤꯁꯨ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯕꯅ ꯂꯥꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦꯕ ꯁꯥꯔ꯫ ꯂꯇꯥꯅ ꯑꯇꯩ ꯃꯄꯥꯒꯤ ꯃꯔꯤ ꯃꯇꯥꯗꯤ ꯂꯩꯇ꯭ꯔꯕꯔꯥꯅꯦ? ꯕꯣꯌꯥꯏꯅ ꯏꯃꯥ, ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ, ꯕꯕꯥꯁꯦ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ꯫ ꯂꯇꯥꯅ ꯑꯣ꯫ ꯕꯣꯌꯥꯏꯅ ꯑꯗꯨꯒ ꯕꯕꯥꯍꯣꯏꯒꯤ ꯃꯄꯟꯊꯧꯁꯤꯡꯗꯤ ꯂꯩ, ꯑꯗꯨꯕꯨ ꯂꯝꯒꯤ ꯃꯇꯥꯡꯗꯩ ꯌꯥꯅꯗꯗꯅ ꯕꯕꯥ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯐꯝꯁꯤꯗ ꯍꯣꯡꯂꯛꯂꯒ ꯕꯕꯥꯍꯣꯏ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏ, ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯂꯇꯥꯅ ꯏꯍꯦ, ꯐꯔꯦ, ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ, ꯏꯃꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯗꯅ꯫ ꯏꯕꯦꯝꯃ, ꯐꯝꯃꯨ ꯐꯝꯃꯨ, ꯂꯦꯞꯀꯅꯨꯅꯦ꯫ ꯊꯥꯖꯅ ꯏꯃꯥ, ꯁꯥꯔꯒꯤ ꯏꯃꯥ ꯑꯣꯏꯗꯣꯏꯔꯥ? ꯂꯇꯥꯅ ꯃꯥꯅꯤ ꯃꯥꯅꯤ, ꯅꯪ ꯁꯥꯔꯒꯤ ꯏꯃꯥꯅꯤ, ꯏꯃꯥꯗꯤ ꯏꯆꯥ ꯅꯤꯉꯣꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯑꯃꯈꯛ ꯌꯥꯎꯕꯅꯤ, ꯃꯌꯨꯝ ꯄꯥꯟꯈꯤꯗꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯑꯃꯒꯁꯨ ꯐꯪꯖꯔꯦ, ꯅꯨꯡꯉꯥꯏꯗꯣꯔꯤ ꯏꯃꯥꯁꯦ꯫ ꯊꯥꯗꯣꯏ ꯊꯣꯡꯖꯤꯜꯗꯒꯤ ꯏꯆꯦ, ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯂꯇꯥꯅ ꯏꯕꯦꯝꯃ, ꯆꯥ ꯂꯩꯔꯤ, ꯁꯤꯗ ꯊꯣꯛꯂꯛꯑꯣ, ꯅꯪꯅ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯥ? ꯊꯥꯗꯣꯏꯅ ꯍꯣꯏ ꯏꯃꯥ꯫ ꯊꯥꯖꯅ ꯏꯃꯥ, ꯆꯥ ꯂꯣꯜꯍꯜꯂꯛꯀꯦ꯫ ꯂꯇꯥꯅ ꯀꯣꯟꯅ ꯊꯛꯁꯤ, ꯋꯥ ꯑꯗꯨꯝ ꯇꯥꯟꯅꯈꯤꯁꯦ, ꯃꯥꯡꯗ ꯇꯥꯔꯤꯕꯁꯤꯅ ꯃꯔꯨꯅꯤ꯫ ꯊꯥꯖꯅ ꯏꯃꯥ, ꯅꯆꯥꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯂꯇꯥꯅ
ꯏꯃꯥꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯇꯕꯅꯣ? ꯏꯃꯥꯒꯤꯁꯦ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯀꯣ꯫ ꯊꯥꯖꯅ: ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯟꯗꯛꯁꯦ ꯃꯪꯗ ꯕꯕꯥ ꯇꯣꯏꯅ ꯎꯏ꯫ ꯕꯕꯥꯅ ꯏꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯅ ꯏꯃꯥꯅ ꯇꯝꯃꯦ꯫ ꯑꯗꯨꯗ ꯏꯃꯥꯗꯣ ꯕꯕꯥ ꯂꯩꯔꯤꯉꯩꯒꯤꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯋꯥꯗꯅ ꯆꯥꯕ ꯊꯛꯄ ꯈꯔ ꯅꯤꯡꯉꯥꯏ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ BP ꯒꯨꯂꯤꯁꯨ ꯆꯥꯕ ꯀꯥꯎꯔꯝꯗꯅ ꯈꯔ ꯇꯧꯈ꯭ꯔꯦ ꯏꯃꯥ꯫ ꯑꯗꯨꯒꯤ ꯃꯀꯣꯛ ꯉꯥꯎꯋꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯇꯧꯈꯤꯗ꯭ꯔꯦ꯫ ꯄꯣꯊꯥꯔꯒ ꯂꯩꯕꯅꯤ ꯏꯃꯥ꯫ ꯃꯁꯥꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯏꯃꯥꯗꯣ꯫ ꯀꯩꯁꯨꯝ ꯇꯧꯈꯤꯗꯦ ꯏꯃꯥꯅ ꯇꯨꯝꯈꯤꯕꯗ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯃꯥꯗꯣ ꯍꯧꯗꯣꯛꯀꯦꯅ ꯌꯦꯡꯂꯨꯕꯗ ꯃꯔꯩ ꯆꯤꯛꯁꯤꯜꯂꯒ ꯃꯃꯤꯠ ꯄꯥꯡꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯁꯥꯗꯣ ꯂꯣꯏꯅꯁꯨ ꯏꯪꯂꯝꯃꯤ ꯏꯃꯥꯗꯣ꯫ ꯍꯧꯒꯠꯀꯦ ꯇꯧꯕꯁꯨ ꯃꯥꯜꯂꯦ꯫ ꯆꯦꯜꯂꯒ ꯃꯈꯨꯠ ꯀꯥꯛꯂꯒ ꯂꯩꯔꯝꯃꯦ꯫ ꯌꯥꯝ ꯊꯥꯖꯗꯦ꯫ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ? ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯀꯞꯂꯛꯏ꯫ ꯌꯣꯍꯦꯟꯕꯅ: ꯑꯣ, ꯑꯗꯨꯗꯤ ꯏꯃꯥꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯗ BP ꯁ꯭ꯇ꯭ꯔꯣꯛ ꯆꯠꯄ ꯃꯥꯜꯂꯦ꯫ ꯅꯍꯥꯟ ꯃꯈꯩ ꯍꯤꯗꯥꯛ ꯆꯥꯡ ꯅꯥꯏꯈꯤꯗꯕꯗꯨꯒꯤ ꯍꯥꯏꯔꯒꯗꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯏꯆꯦ, ꯅꯪ ꯀꯞꯂꯅꯨ꯫ ꯏꯆꯦꯅ ꯀꯞꯂꯗꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯏꯆꯦ꯫ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯂꯇꯥꯅ: ꯏꯍꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯣꯏꯕꯣ꯫ ꯅꯁꯥꯗꯣ ꯂꯣꯏꯅ ꯁꯣꯛꯂꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯀꯞꯄ ꯇꯣꯛꯑꯣ, ꯋꯥ ꯇꯥꯅꯁꯤꯁꯦ꯫ ꯕꯣꯌꯥꯏꯅ: ꯊꯥꯖ, ꯇꯣꯛꯑꯣ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯉꯥꯡꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯋꯥꯈꯜ ꯐꯥꯊꯕ ꯇꯝꯃꯨ꯫ ꯂꯇꯥꯅ: ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯅꯪ ꯗꯥ ꯕꯣꯌꯥꯏꯒ ꯅꯣꯏ ꯁꯥꯔꯒ ꯅꯣꯏ ꯁꯪꯅꯕ ꯅꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯂꯩꯍꯜꯂꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯈꯛ ꯂꯩꯍꯟꯕꯗꯤ ꯏꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝ ꯊꯥꯗꯣꯛꯄꯁꯨ ꯐꯠꯇꯦꯗꯣ ꯀꯔꯃ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ꯫ ꯇꯧꯍꯩꯗꯦ꯫ ꯌꯣꯍꯦꯟꯕꯅ: ꯏꯃꯥ, ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯩꯒꯅꯤ? ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯗ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯩ ꯔꯤꯛꯁ ꯄꯨꯒꯦ꯫ ꯕꯣꯌꯥꯏꯅ: ꯁꯥꯔꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡ ꯂꯦꯛꯄ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯂꯇꯥꯅ: ꯂꯧ ꯎꯕ ꯃꯇꯝꯅꯤ꯫ ꯂꯧꯕꯨꯛꯇ ꯃꯥꯒꯤ ꯀꯟꯅ ꯍꯣꯠꯅꯅꯕ ꯃꯇꯝꯅꯤꯅꯦ꯫ ꯃꯔꯤ ꯃꯇꯥꯃꯛ ꯅꯠꯇꯕꯅꯤꯅ ꯃꯗꯨꯃꯗꯤ ꯊꯥꯖꯗꯦ꯫ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯟꯅꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯌꯣꯍꯦꯟꯕꯅ: ꯏꯃꯥ, ꯅꯆꯥ ꯑꯩꯕꯨꯗꯤ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯥꯒꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯦ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯕꯣꯌꯥꯏ, ꯅꯪ ꯕꯦꯁꯤꯛ ꯐꯣꯟ ꯑꯃꯈꯛꯇ ꯂꯩꯕꯤꯔꯨ꯫ ꯑꯗꯨ ꯄꯥꯏꯍꯟꯁꯦ꯫ ꯆꯟ ꯍꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯅꯕ ꯑꯩꯈꯣꯏꯅꯁꯨ ꯍꯪꯕ ꯌꯥꯔꯦꯗꯅ꯫ ꯕꯣꯌꯥꯏꯅ: ꯍꯣꯏ ꯁꯥꯔ꯫ ꯑꯁꯨꯝꯅ ꯕꯣꯌꯥꯏ, ꯌꯣꯍꯦꯟꯕ ꯑꯃꯗꯤ ꯂꯇꯥꯅ ꯃꯈꯣꯏꯒꯤꯗꯃꯛ ꯐꯅꯕ ꯁꯤꯟꯂꯝꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯊꯥꯖ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ? ꯅꯪꯒꯨꯝꯕ ꯏꯕꯨꯡ ꯑꯃꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯧꯕꯅꯤ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯤ ꯍꯪꯒꯣꯏꯅ ꯈꯜꯂꯨꯔꯦ꯫ ꯁꯟꯖꯨ ꯑꯣꯐꯤꯁ ꯍꯜꯂꯛꯂꯒ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯉꯁꯤꯁꯤꯕꯣ? ꯕꯣꯌꯥꯏꯁꯨ ꯂꯥꯛꯇꯦ꯫ ꯑꯩꯕꯨ ꯕꯣꯌꯥꯏꯗ ꯍꯪꯁꯤꯔꯅꯦ? ꯍꯪꯂꯔꯣꯏ꯫ ꯍꯌꯦꯡ ꯂꯥꯛꯄꯗ ꯑꯣꯏꯅ ꯍꯪꯂꯒꯦ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯦ ꯃꯥꯅꯗꯤ ꯀꯦꯝ ꯈꯪꯁꯤꯟꯅꯗꯦ ꯃꯤ꯫ ꯄꯥꯛꯄꯤꯅ: ꯏꯕꯦꯝꯃ, ꯆꯥ ꯊꯛꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯃꯪꯗꯣ ꯀꯣꯟꯅ ꯃꯪꯉꯣꯅꯦ꯫ ꯁꯟꯖꯨꯅ:
ꯏꯃꯥꯁꯤꯗꯤ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯣ ꯏꯃꯥ꯫ ꯄꯥꯛꯄꯤꯅ ꯂꯥꯛꯑꯣꯀꯣ ꯏꯪꯈ꯭ꯔꯅꯤ꯫ ꯁꯟꯖꯨꯅ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯊꯥꯗꯣꯏ ꯍꯣꯏꯗ ꯃꯅꯥ ꯃꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯝꯗꯥꯏꯗ ꯀꯃꯥꯟꯗꯣ ꯄꯥꯔꯁꯅꯦꯜ ꯑꯅꯤꯅ ꯉꯥꯏꯈꯣ ꯅꯪꯒꯤꯗꯣ ꯁꯤ ꯊꯣꯡꯒꯥꯜꯁꯤꯗ ꯆꯪꯗꯣꯏꯔꯥ? ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯁꯥꯔ꯫ ꯀꯃꯥꯟꯗꯣꯅ ꯀꯩꯗꯧꯕꯅꯣ? ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯨꯃꯤꯗꯥꯡꯅꯤ ꯈꯪꯗ꯭ꯔꯣ? ꯅꯤꯡꯊꯦꯝꯅ ꯁꯥꯔ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯩ ꯑꯁꯤꯗꯒꯤ ꯊꯣꯡꯒꯥꯜ 4-5 ꯈꯛ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯀꯃꯥꯟꯗꯣꯅ ꯑꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ? ꯅꯤꯡꯊꯦꯝꯅ ꯁꯥꯔ ꯏꯃꯥꯅ ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯦ, ꯑꯗꯨꯒꯤ ꯊꯤꯟꯕꯤꯔꯨꯆꯣꯅ ꯂꯥꯛꯄꯅꯤ꯫ ꯀꯃꯥꯟꯗꯣꯅ ꯀꯗꯥꯏꯅꯣ? ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯃꯤꯅꯤꯠ 5 ꯐꯥꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯁꯥꯔ꯫ ꯏꯆꯦ ꯊꯥꯗꯣꯏ ꯇꯥꯔꯕꯣ? ꯑꯩ ꯂꯥꯛꯏꯌꯦ꯫ ꯊꯥꯖꯅ ꯍꯩꯃꯥ ꯅꯤꯡꯊꯦꯝ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩ ꯂꯩꯔꯒꯦ? ꯅꯤꯡꯊꯦꯝꯅ ꯏꯆꯦ ꯅꯨꯃꯤꯗꯥꯡꯗ ꯑꯩꯁꯦ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯊꯥꯖꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯉꯔꯥꯡꯁꯨ ꯂꯥꯛꯂꯝꯃꯤꯗꯅ, ꯏꯄ꯭ꯋꯥꯅ ꯆꯪꯂꯛꯄꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯅꯤꯡꯊꯦꯝꯅ ꯑꯗꯨꯒ ꯄꯨꯂꯤꯁ ꯈꯔꯅ ꯅꯨꯃꯤꯗꯥꯡꯗ ꯏꯆꯦ ꯍꯣꯏꯗ ꯆꯪꯕ ꯌꯥꯔꯣꯏ, ꯍꯌꯦꯡꯈꯩ ꯆꯪꯒꯅꯨ, ꯃꯤꯅꯤꯠ 5 ꯐꯥꯕ ꯌꯥꯔꯣꯏ, ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯅ ꯄꯣꯠꯀꯥꯁꯦ ꯆꯦꯛ ꯇꯧꯔꯒ ꯊꯥꯖꯤꯜꯂꯛꯏꯅꯦ꯫ ꯊꯥꯖꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯤꯡꯊꯦꯝꯅ ꯏꯆꯦ ꯁꯦ ꯏꯃꯥꯅ ꯂꯩꯔꯛꯄꯅꯤ, ꯏꯆꯦ ꯑꯩ ꯆꯠꯂꯒꯦ, ꯃꯤꯅꯤꯠ 5 ꯐꯥꯔꯗꯤ ꯑꯩ ꯆꯩ ꯆꯥꯕ ꯇꯥꯔꯦ꯫ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯊꯥꯖꯅ ꯑꯣ ꯄꯨꯝꯅꯃꯛ ꯁꯥꯔꯅ ꯇꯧꯕꯤꯕ, ꯃꯁꯤꯅꯅꯤ ꯃꯥꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ꯫ ꯅꯤꯡꯊꯦꯝꯅ ꯁꯥꯔ ꯑꯩ ꯍꯟꯖꯔꯒꯦ꯫ ꯀꯃꯥꯟꯗꯣꯅ ꯍꯜꯂꯣ ꯅꯌꯨꯝꯗ ꯁꯠ ꯆꯪꯉꯨ꯫ ꯂꯩꯅꯥꯅ ꯕꯣꯌꯥꯏꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯦꯂꯣ ꯊꯥꯖ, ꯀꯩ ꯍꯥꯏꯒꯦ? ꯗꯥ ꯕꯣꯌꯥꯏ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯁꯥꯔꯅ ꯄꯨꯂꯤꯁ ꯊꯝꯕ ꯃꯥꯜꯂꯤ, ꯗꯥ ꯕꯣꯌꯥꯏ ꯈꯪꯕ꯭ꯔꯥꯅ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯕꯣꯌꯥꯏꯅ ꯏꯆꯜ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯊꯥꯖꯅ ꯍꯧꯖꯤꯛꯇ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯏꯟꯖꯥꯡ ꯊꯤꯟꯕ ꯂꯥꯛꯂꯝꯃꯦ, ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯂꯩꯕ ꯌꯨꯝꯅꯤ, ꯅꯨꯃꯤꯗꯥꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯋꯦ, ꯑꯗꯨꯒꯤ ꯍꯪꯉꯛꯄꯅꯤꯗ꯫ ꯕꯣꯌꯥꯏꯅ ꯑꯣ ꯅꯍꯥꯟ ꯁꯥꯔꯅ ꯍꯥꯏꯈꯤꯕꯗꯣ, ꯁꯥꯔꯅ ꯊꯝꯂꯝꯒꯗꯕ ꯃꯥꯜꯂꯦ, ꯅꯪ ꯁꯥꯔꯗ ꯍꯪꯉꯨꯗꯅ ꯈꯪꯅꯤꯡꯂꯗꯤ꯫ ꯊꯥꯖꯅ ꯇꯜꯂꯦ ꯗꯥ ꯕꯣꯌꯥꯏ ꯑꯣꯏꯅ ꯍꯪꯕꯤꯔꯛꯑꯣ꯫ ꯕꯣꯌꯥꯏꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ꯫ ꯕꯣꯌꯥꯏꯅ ꯍꯦꯂꯣ ꯁꯥꯔ, ꯊꯕꯛ ꯆꯤꯟꯕꯤꯕ꯭ꯔꯥ? ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯌꯣꯍꯦꯟꯕꯅ ꯕꯣꯌꯥꯏ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯌꯣ꯫ ꯕꯣꯌꯥꯏꯅ ꯁꯥꯔ ꯊꯥꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯄꯨꯂꯤꯁ ꯊꯝꯕ꯭ꯔꯣ? ꯌꯣꯍꯦꯟꯕꯅ ꯑꯧ ꯊꯝꯕꯅꯦ, ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯏꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ, ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯊꯝꯍꯟꯕꯅꯦ, ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕꯅ꯫ ꯀꯩꯗꯧꯔꯒꯦ ꯕꯣꯌꯥꯏ? ꯕꯣꯌꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯥꯔ, ꯊꯥꯖꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄ, ꯑꯗꯨꯒꯤ ꯈꯪꯅꯤꯡꯗꯅ ꯍꯪꯂꯛꯄꯅꯤꯗ꯫ ꯌꯣꯍꯦꯟꯕꯅ ꯑꯣ ꯃꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯣ, ꯑꯩꯅ ꯊꯝꯍꯟꯕꯅꯤ꯫ ꯕꯣꯌꯥꯏꯅ ꯍꯣꯏ ꯁꯥꯔ꯫ ꯕꯣꯌꯥꯏ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯦꯂꯣ ꯊꯥꯖ, ꯗꯥ ꯕꯣꯌꯥꯏ ꯇꯥꯏꯌꯦ, ꯑꯩꯈꯣꯏ ꯁꯥꯔꯅ ꯅꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕꯅ ꯊꯝꯕꯅꯦ ꯍꯥꯏꯌꯦ꯫ ꯑꯣ ꯍꯣꯏ ꯐꯔꯦ ꯗꯥ ꯕꯣꯌꯥꯏ, ꯑꯗꯨꯗꯤ ꯊꯝꯃꯒꯦ꯫ ꯍꯣꯏ ꯊꯝꯖꯔꯣ꯫
ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫